mayam Manipur top channel dagi video amta ka thagat sagi mayam ko haidi singa sigi ngasai ai na video thagat khibde exam he khaidok paga mai kanogi haidok thagat pane budu do haidi PDF file format to an exam do haidori ahan bada mayam ko aduna mark ki khang da basu mayam yorong kini ai gi video yeng ba kangu mayam ko yamana adu mark tu yeng yare heji kano da sanga ga direct website ta sanga ko ai direct website ki link se video ki description da hapa age adugo mark kya kya phangmano subject kya kya da phangmano du yeng biro mayam adugo sida laire tu link da sangani adu kana yada ba kangu do mayam tu bi declare tha pa leba kangu do adu refresh to bi mayam han adum ko refresh ani ro humlo to adu thulak kane declare tharaga ko moi ngak ti oirab jani hi jain atopa video sharing inde khanghoudra net yam tappe ba dugi ko adu si result si yengna bi damak ta mayam high school living certificate examination 2019 thare ko declare to kreba ngasai no on kano to rom digi adu si sanga si mayam si link je sangani ko adu si thole to isagi row number do sida hapsilani ko submit tarani aduga kano do yengba yare nangi result do yengba yare aduga merit list adudigi kari subject topper ki yengninga sumoi nakan site pi se sida click to sanga kan loina yengba yare mayam ko sawya de net sukra tappe adudagi ngasai video yengba hitaba mi mayam yawe ba video yengba hitaba ye aina video ki description da link hapabne habdo adu khangdaba description link do thiba khangdaba mi mayam yawe ba adugi nauna sabane si video se ji dum official website sanga yengbiro mayam yarabni ko aduga loina mak wang phangamo aduga aina khangma mi yawe topper da yorok mi ko ain khang bai di ai si youtube da comment ga pi dana ngaimina ba mi kangu mayam yawe adu mak wang na phangma mi mayam su yawe in khange aduga mak wang gera name gera passport awradi congratulations ko tungi lambi da mai pak ko loina oibiu mayam aduga thank you so much guys bye bye